School, college, university singda piriba education asina satra singna tambada education mapung faba kaude haina Professor 𝗘𝗗𝗨𝗖𝗔𝗓𝗓 singna phongdokre ngasi ZN Manipur Dance Academy da the impact of present crisis on education in Manipur haiba thimda pangthokiba Democratic Students Alliance of Manipur desamgi kunhumdoi raksuba foundation dega mari lerena Professor 𝗘𝗗𝗨𝗓𝗓 na makha taraduna hai school da piriba formal education khakna mapung faba oide yumdagi mama mapa oiba singna tambiba informal education ani punsillaga mapung faba oigadabani houses society asida mama mapa oiba singna takpi tambiba walakpana thakha ahal laman masak khangaktabagi achoba maram oirakli isagi londagi miramgi lon haibana thak wangna khanba achoba aranbani haiba wafam sing thamki sukna khaki mapa longi oiba wakhal londa aduga sukna khaki ingraji haiba khaktana lai haibagi masak oina launabagi wakhalon se akoi khunai sinagi lokthokpagi mathau tai ngasi akoi gi khunai sina kaithar isidi khunai sigi lichat ta honga iba khunai sigi thakshi kasi do honga iba khunai sigi ahan amasung makha thaba angang singi marakta leinaba mari do honga iba sigi akoi gi ngasi khunai sida leiriba informal education pibada achowa thogdang lauriba imung manungi mathau masinda kaitharakpa mama mapa singna sungna khaki masa singbu khunai gi oiba mahi masin tambagi wakhalon piraktaba mathak thongbasida karamba lamchat chatkani kari haina kaugani aduga makha thongba thangbasinda karamba wangang sangang ngangani marup mapang singda karamba mongda loina gani ahlaman singda karamda byabhar tawgani haibagi wakhalon si imung manungna pigadaba asigma makhalgi education singse nasibi akoi tungoi nabadawna taw